DM College Campus ta bomb pukhaiba Maheiloi Leikhidaba Condemn tawradun student singna mass ready satkre yampura noba update ngaminasi Panam pauksi di maru ebi pauksing khongasaraga Manipur top channel gi meki di myamda thamjagi ahanmada koki militant singi landa sina lawmi singda hainingai leitana awaba piri lau buna mapung oiba sinpam oiriba lamdam asida lenga amadi mari lenaba agriculture department na lawmi da sathariba thawong siyamna thamoi soningai ni loinana Koki Zau militant singna satharagliba landa sina lawmi singda hainingai leitana awaba piri haina nongsup imphal lawmi sinmi sakot thawrang lupna thadorakpa chirol amana haidi Lub asigi secretary ke Brazamani na thadorakpa chirol amada isingi maril thingjinba nomai kapsinduna lawmi sing sokiba lawpanba ngamkidaba kya asigi awaba sikrada oirabasu konaba compensation pinaba home department na senpham kaithabirakibani masida lawmi singna haraujaki lengakta lawlokpa nangnaba senpham adu PBU haina wakatuna lakhi senpham asi athubuda piragani haiduna mari leinaba singna kyara khana thajaba pirabasu ngasi phawba pithoktuna lakhi Lawmi miyamna okat manbadagi Kokomi Farmers Wing nasu athubuda pinaba aroiba matam ama thaduna warning dokhi Kokomi Farmers Wing gi khongjang adu sagotkani haiduna lawmi miyamna su sem saduna leinaki adubo cabinet phamduna ayaba pibadagi khongjang handoklabasu haujuk phawba pibidre haujuk lawmi gi phawwana ba phangnadre sengi mamal su wangli senthok lambi su leite wabna hainingai leitraba matam sida lawmi bu awaba pibisi pendi Angan Pautaduna awat Paukra men Kanaba Lawmi Singna Hotnagadabasu irrigation gi Kudong Sarabam Yunari Paudi Hausu Pauba Pidri Lana si Atu with Lucian Big Wapam Suletri Mashida Mawang the Tenaki Awaba the Koknaba Pambai Taurang Stobudri Agriculture Department gi scheme the Yauriba Borwell Hutpegi Pukrito Bigi Parmesan Pibigi Tabak Sarimata Packetri Asi yaunanaba awaba oiriba lawmi singda lenga amari agriculture department sathariba thawong si lawmi singbu namthaduna thamani masina isterasi saunomi pantang nabigi maram oigani thawong asi asumana te masi tobiganu loinana athubada lawmi miyam gi khalaga thabak paikhat piu haiki amaromdana police na thinglabasu manipur gi irang loisilu haiduna delhi da sarahen bagi khongjang sangsili Isterasi da satharakliba tha tara helaklaba irang asi athubu matamda center na miyeng sangduna loisilu haina lamyanba irabat memorials integrity trust limit na Delhi Mitei coordinating committee DMCC ga khusamnaduna Delhi da satakhiba sarahen bagi khongjang Delhi police na athingba pirabasu makhatana sangsili limit ki president Malem Thongam na makhatana sarahen bagi khongjang police station mamangna sangsinkhre Malem na lusingduna ngarang Delhi University ki artist faculty mamang na sanction kiba sarahen bagi khongjang ado nungthil pung mari ki makhairom tabada Borabi police station ki timama laktuna thingkiba ga loinana sarahen kiba singbu Borabi police station na detain tawduna thamki adubu numidang athingbada Malem Thongam amasung mahakpu sogatpa sing police na amuk thadokhi Delhi ki atop maphamda mahaki khongjang makhatana sanction bada police na ayaba pibidri haina Borabi police station mamang na sarahen bagi khongjang makha sathaki Malem Thongam na phongdokhibada center na athubada miyeng sangbiduna state asida thokliba irang asi Lok Sabha mikhal mamang na lusinbiyo maki demand asi phangdriba phawal leba asida leiba mipum khudingda Manipur thokliba irang asi gi matangda khangananaba Delhi ga tungan ba mafam singda khongjang makha tana changsinki gani haiki amaromdana Manipur gi irang asina isana isabu senthok lambi pizariba aikhoi su hakthengna chaitheng phangli Indira entrepreneur ama oina isana isabu thabak pizabada natana miyoi kharabu su thabak piba ngamjaramba du mamang saigi me ahum digi Manipur thorakliba irang asina makhoi su ware aihak su ware haina Indira sagol samna phongdorakli pauksi asina ngana pithongda leibi entrepreneur asibu hakthengna unaduna wari sanarubada mataki wapam asi mangna phongdorakibani Indira Sagolsen Kwakaithil ngana pithongda leiba Leikhidaba S Mohindro amasung Sagolsem ongmi Shanti anigi masanupa ani masanupi ani pokpigi manungda mahakna ahum supa masani masagi sai kunthra go humdai shurabi Indira Sagolsem Assam Agriculture Jorhat ki MSc Agri Food Science and Technology in kumja lising ani ga taraga turuk ta loisinki Master loiraba matung matam khara government ki thabak phangna bohonaramki adubo government ki thabak asungai duna leibigi mahut ishagi senthok lambi ama semdaba yadi haba wakhal ama laki matam adu yum gi oina su hanadagi hotel masa ama phamduna
khajur nimki amadi atai asa atha khara yonduna lakhi haba wafam Indira na phongdoraki masigi matung mahak masa yauksinduna hotel asigi mathakta dukan ama sangdoki ingkumja lising ani ga taraga mapanda phasai gi certificate lauthoklaba matung tha amagi food processing gi training ama NSIC na conduct tauba ama yarba matung ainasu tamjarakpa subject oibana khajur nimki nasimu sabagi thapok horaki amade miyoi kharabusu thabak piduna sien khara khara phangminaduna hingminaba horaki mang hai lamda masigi government ki thabak ta na duna leibigi mahut chanaba amadi aphamgu thaba ama subuno amadi ikainingai leti subnatagi lupa lising tarukak puthokcharaga thaba ase haudoraki mang ahan mada sempak kabok khajur amadi nimki saraga yonmada lupa lising taraga nipan ga samri phangmangamki masida mahak asuki mati harawa poksaki matung tarakpada item kharaga hapsinduna yonba hobada lupa lakh 1.8 yonma ngamki asa thaksing asi nupi taruk taret lomna packaging tawbigi thabak tawbani lebak thibadi corona lakpadigi pot yonbigi sang handaki ahan ba horakpa matamda khajing mixer asi khwaidigi yamna sali piyu phawba ngamdaba matam yauki masida natana u morok asar su asuki matik miyamna pamnaki maki polam singadu bank tagi loan da heavy duty moped ama leiraga siru nupa masa amada thawalaga koina yonba siru nupa masa amada thawalaga koina yonba sadali mangna chana thaknaba polam singasi sabada chemical amata sijinadi aduga stock tawduna su thamde fresh ngakta yonbani adubu mamang saidigi manipura thokliba irang asina maram oiduna ma ki hanagi potsing adu yawba ngamdre masina mak masa amadi mangna thabak pijariba miyoi khara sida hakthengna lan sugi sai thing phangali maram asina manipura thokliba lan asi athuba matana lusinduna aikhoi puna hanagum arai leita tanaduna hingminaba adu pami haiba wafam Indira sagol semna makhatana pausi sida phongdoraki makasa tharak poina to papomna North East ki maram da iba lyric sing ningthina nainaba mathau tare Professor N Lokendra North East India ki maram da iba lyric sing ningthina SS tawba masum review tawba mathau tai haina Manipur University ki BC Professor N Lokendra na phongdokre wafam asi culture identity and society in North East India haiba hiramda AMU ki court hold numit sathagadaba national seminar hawdokpagi thoramda phongdokibani Mangna hai North East India ki maram da iba lairi kaya uncritically accept tawbana maram oiraga lamdam asigi history culture amasum society asida samamnaba kya thokali maram asna scholar amasum intellectual singna phonglakliba lyric sing asi lamdam asigi asumba pawari da yumpham oibra oidabra haibisi yengsinba mathau tare ki thauram aduga mari leinana seminar asigi conveners oiriba AMU gi sociology department gi assistant professor Dr. Takhilamam Dipa Manjuri na phongdokibada North East India na hauzik thengnariba problem sing asigi matangna North East ki tungan ba community gi research scholars ki research findings sing puthoktuna ideas sing miyamna share tawna bagi khudong chaba ama pinaba seminar asi pangthokani loinana miyamna field thengnariba problem sing bu seminar asi gi khuthangda address tawraga policy maker amasum administration da leiriba sing da yawhanduna miyam gi awaba sing koknaba khotnabani haki thawra madura Department of Philosophy and Special Center for the Study of Northeast India JNU gi chairperson Professor Bhagat Oina mari lenaba faculty singamari research scholars singsu saruk yaki haidi amaromdana millet ki matang da laumi singgi oiba workshop kam training program pangdokre miyoibana saba sinjakta protein yamna wangna yawba cereal natraga phau makhalama oiriba millet ki matang da laumi singgi oiba workshop kam training program pangdokre Malem yoina aying asagi khalkai tharakpana lawpham singda phangpham thokpa ising piba ngamdabigi phibam ama leirakpa sida lawmi singda iwa awadana mile thabda food security gi oiba asauba wang ama lakliba sigi tungkoiba solution ama piba ngamgani haina agriculture department gi director N Gojendro na phongdokre Sanjen thongda leiba agriculture department gi training hola pangthokiba thawra maduda director Gojendro na hai malem gi honglakliba phibam asida mile na miyoiba khunai sigi tungi crop amoigani malem gi oina su millet cultivation asida ahenba miyeng thamdana miyam gi sanaba chinjak ki awatpa si mentionaba thabak thoram sing pekhat paukre millet asi climate resistance oiba nutritive value yamna wangba crop makhalamani aikoina phau thaba mafam singda makha tana phau dumak
ꯊꯥꯈꯤꯁꯤ ꯑꯗꯨꯕꯨ ꯐꯧ ꯑꯃꯗꯤ ꯑꯇꯩ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯃꯤꯂꯦꯠ ꯊꯥꯗꯨꯅ ꯂꯦꯝꯅ ꯃꯥꯡꯂꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ FIG FPO ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯗ ꯃꯤꯂꯦꯠ ꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯌꯥꯎꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯌꯥꯎꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯟꯅꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯆꯧꯊꯥ ꯊꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯗꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯁꯤ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯑꯃꯗꯤ ꯃꯨꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯔꯤ हाईवे अनी असिदा हाईवे प्रोटेक्शन फोर्स थम्बगी वाफमसी लमदम असिगी मियामना तोयना क्यारक हना ngangnaduna hainaduna laklabsu thabak oina paikhatabana maram oiraga lambi sing asida satliba pot puba truck gari singna awaba kayam mayuknarakpa si ngasi ngarangdagi oitri habsi hawkiba lenga amadi ngasigi manipur lengakna lisang sina khangnaduna lakrabani habiyai हिरामसिगी मतंगना मणिपुरगी पाउक्सी सिंगदा क्यारक हना कलम असिदा नैनदुना फोंदोखिबा लेख्रबसु लेख्रबनी हाबिसि स्टेट असिगी मियामना मतम क्यागी ममांगदगी खंगदुना लाख्रबनी हौखिबना हौखिबा ओइरबसु ngarang nahandasु हौखिबा फेब्रुवारी की 13 ता ड्राइवर मंगागा लोइनना हिंदीमैन अमगा एसोल्ट तौबदगी ब्लॉकेट तौबगी खोंजंग चंगसिनबा हौखिबदगी लमदम असिदा नोंगमदा संगदबा याद्रबा पोलमसिंगी ममल तांगबा हेनमगा लोइनना फंगनदबा साना थनबा पुलमसिंग खरा यौरकपगी पाउ तानरकली अदुगा फंगनरबसु ममल तांगना फंगबगी मोंग लाखलिबसिदा सुंफंग फंगदबा यौरकप याबगी ओइथोकप लेरकप याबगुम तौरी मरमदी सेनापति डिस्ट्रिक्ट ट्रक ओनर्स एसोसिएशन अमसुम सेनापति डिस्ट्रिक्ट ट्रक ड्राइवर्स यूनियन मणिपुर लेंगाक्तगी पॉजिटिव रेस्पॉन्स अमतंग ngarang फावबदी फंगदबदगी ब्लॉकेट की खोंजंग हेना कंसिलक याबगी वरेप थमनरकपा असिदा स्टेट लेंगाकना अथुबदा यासिनबा पुरकनबा थावरांग सिंद्रबदी थाकना चानबा पुलमसिंग फंगनरक्तबगी फिवमदा लाकपा याय खली नकल अमरोमदा मणिपुरगी सिंगी लमदा लो सत्नदबदगी मवोंगदा लेरक्लिबसी ngasi ngarangdagi natre haibisi state asigi miyamna matam sangna khangnaduna lakpana maram oiraga lamdam asida khundaminariba furuk kanglupsing ayambana penadabagi sang kham thengna ongnakli India lengakna sautha thaduna kayam kuina manipurgi singi mafamsingda operate tawduna leiriba militants ngasi thamkhigadori haibigi wahang asi hangduna ta leirakpagum tawri aduga manipurgi tampaki lamda lo satnari खंगननबा अकनबा सेक्शन थौरांगसिंग कयाम पैखतुना लेबिगी ममी फजना तारिबा सिना मरम ओइरगा स्टेट असिगी लेंगाक्लिबा असिगी लेंगा असिना हौखिबना हौखिबो ओइरबसु तुंग कोइना सत्नगदबा थाउसिलमगी मखादा सपमानबा मियेंगदा सपमानबा सेक्शन थौरांग लखनबा सेंट्रल लेंगा का तानरगा लमदम असिगी सिंगी लमदा सबसाना लो मपुंग फाना सत्ना हनबा ngamnaba सिनबसुंगनी ngasi ngasi mak thogliba tha tara surakadoriba lamen thuenba kuki narco terroristsingna miteisingda landarakliba sisu central lengana sautha thabagumna lamen thuenba singbu thadoktuna thambadagi ni haibisi lamdam asigi miyamna khangnaduna leiri maram aduna state asigi singi lama maru oina kokina namna tapa mafam singda khulai matik sana pairaba terrorist ki thabak taw miyoi singa sibu sugi kanglon thugai khangna lakshindaba si lakshindanaba india lengana athubura sinba loinana matam loigadoraba su asi makhatana satna handanaba sinba sunggadra khali madu natrabadi makhatana makoina tawningbada tawba yahanbegi mahina kanglup anigi lan loisindana makha sangthana sathanaba india lengana silabra haina malemgi miyamna soidana khanarakpa yai maram aduna state asigi singi lamda lo lei khangana ba honabagi matam thengthadana manipura ingtapa puraknaba honaba galoinana national highway singda highway protection force athubada thamnaba state lenga amadi central lenga na sinsi adu haujukoina di miyam pau simatang salu sinjarage masu miyam puna anoba update ngaminasi